ꯃꯅꯤꯄꯨꯔꯗ ꯄ꯭ꯔꯦꯁꯤꯗꯦꯟ ꯔꯨꯜ ꯅꯧꯅ ꯑꯃꯨꯛ ꯊꯥ 6 ꯁꯥꯡꯗꯣꯛꯄ ꯍꯥꯏꯕꯁꯤ ꯃꯁꯤ ꯄ꯭ꯔꯖꯥꯒꯤ ꯑꯄꯥꯝꯕ ꯅꯠꯇꯦ ꯑꯃꯗꯤ ꯃꯁꯤꯒꯤ ꯑꯅꯗꯔ ꯊꯥ 6ꯀꯤ ꯃꯇꯨꯡꯗ ꯑꯅꯗꯔ 6 months ꯑꯃꯒ ꯁꯥꯡꯗꯣꯛꯄꯁꯤꯅ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤꯕꯨ ꯃꯁꯤ ꯋꯥꯍꯟꯊꯣꯛ ꯑꯃꯁꯨꯡ ꯃꯥꯒꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤꯒꯤ ꯚꯦꯂꯨꯁꯤ ꯑꯟꯗꯔꯃꯥꯏꯟ ꯇꯧꯕ ꯄꯤꯛꯊꯍꯟꯕꯅꯤ ꯂꯣꯏꯅꯅ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯗ ꯄꯤꯔꯤꯕ ꯐꯦꯗꯔꯦꯜ ꯗ ꯁ꯭ꯄꯤꯔꯤꯠ ꯑꯣꯐ ꯗꯤ ꯐꯦꯗꯔꯦꯂꯤꯖꯝ ꯃꯁꯤꯁꯨ ꯑꯩꯈꯣꯏ ꯑꯟꯗꯔꯃꯥꯏꯟ ꯇꯧꯏ ꯂꯣꯏꯅꯅ ꯊꯥ 6 ꯑꯃꯒ ꯁꯥꯡꯗꯣꯛꯄꯁꯤꯅ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯑꯅꯤꯡꯕ ꯗ ꯋꯤꯜ ꯑꯣꯐ ꯗꯤ ꯄꯤꯄꯜ ꯃꯁꯤ ꯕꯥꯏꯄꯥꯁ ꯇꯧꯏ ꯃꯔꯝ ꯑꯗꯨꯅ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯁ꯭ꯇ꯭ꯔꯣꯡ ꯂꯤꯗꯔ ꯑꯃ ꯂꯩꯇꯕ ꯑꯗꯒꯤ ꯂꯩꯔꯤꯕ ꯗꯕꯜ ꯏꯟꯖꯤꯟꯒꯤ ꯂꯩꯉꯥꯛ ꯑꯁꯤꯅ ꯃꯁꯤꯒꯤ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯐꯦꯜ ꯑꯣꯏꯕ ꯃꯈꯣꯏꯒꯤ ꯁ꯭ꯇ꯭ꯔꯣꯡ ꯂꯤꯗꯔ ꯂꯩꯇꯕꯗꯒꯤ ꯍꯥꯏꯔꯤꯕ ꯁꯥꯡꯗꯣꯔꯛꯄꯁꯤꯒꯤ ꯃꯁꯤꯒꯤ ꯇꯥꯟꯖꯥ ꯑꯃꯗꯤ ꯑꯣꯏ ꯑꯗꯨ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯅ ꯃꯁꯤ ꯁꯥꯡꯗꯣꯔꯛꯄꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟ ꯔꯨꯜ ꯍꯥꯏꯕꯁꯤ ꯃꯁꯤ ꯇꯦꯝꯄꯣꯔꯔꯤ ꯃꯤꯖꯔ ꯑꯃꯈꯛꯅꯦꯕ ꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯗ 356ꯇ ꯄꯤꯔꯒꯁꯨ ꯃꯁꯤꯗꯤ ꯇꯦꯝꯄꯣꯔꯔꯤ ꯃꯇꯝ ꯈꯔꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯊꯧꯔꯝ ꯈꯔ ꯂꯧꯈꯠꯂꯒ ꯁꯥꯟꯇꯤ ꯑꯃꯁꯨꯡ ꯔꯦꯁꯇꯣꯔꯦꯁꯟ ꯑꯣꯐ ꯄꯤꯁ ꯁꯥꯟꯇꯤ ꯍꯟꯖꯤꯜꯍꯟꯅꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯁꯦꯁ ꯑꯃꯈꯛꯅꯦꯕ ꯑꯗꯨꯕꯨ ꯃꯁꯤ ꯁꯨꯝ ꯁꯥꯡꯗꯣꯔꯛꯑꯕꯗꯤ ꯑꯃꯨꯛꯇ ꯊꯣꯛꯇꯕ ꯃꯅꯤꯄꯨꯔꯒꯤ ꯏꯇꯤꯍꯥꯁꯇ ꯑꯃꯁꯨꯡ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯏꯟꯇꯔꯅꯦꯜ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯒꯤ ꯃꯔꯤ ꯂꯩꯅꯕꯗ ꯁꯥꯡꯗꯣꯔꯛꯄ ꯍꯥꯏꯕꯁꯤꯗꯤ ꯑꯟꯄ꯭ꯔꯁꯤꯗꯦꯟꯇꯦꯠ ꯑꯩꯈꯣꯏꯒꯤ ꯏꯟꯁꯤꯗꯦꯟꯠ ꯑꯃ ꯍꯥꯏꯇꯥꯔꯦ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤꯗ ꯌꯥꯝꯅ ꯑꯃꯨꯕ ꯀꯥꯂꯤꯅ ꯏꯔꯒ ꯂꯩꯍꯧꯒꯗꯕ ꯑꯃꯅꯤ ꯃꯔꯝ ꯑꯁꯤꯅ ꯃꯁꯤ ꯁꯥꯡꯗꯣꯔꯛꯄꯁꯤꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤ ꯋꯤꯜ ꯑꯃꯁꯨꯡ ꯑꯗꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯑꯃꯗꯤ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟ ꯈꯨꯗꯤꯡꯃꯛꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯑꯣꯚꯔꯔꯨꯜ ꯇꯧꯕ ꯑꯃꯁꯨꯡ ꯕꯨꯜꯗꯣꯁꯅ ꯇꯧꯕꯅꯤ ꯂꯣꯏꯅꯅ ꯑꯔꯣꯏꯕꯗ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤ ꯃꯥꯒꯤ ꯑꯀꯟꯕ ꯁ꯭ꯇ꯭ꯔꯣꯡ ꯂꯤꯗꯔ ꯑꯃ ꯑꯀꯟꯕ ꯂꯤꯗꯔ ꯑꯃ ꯂꯩꯇ꯭ꯔꯒ ꯑꯗꯒꯤ ꯃꯤꯁꯃꯦꯅꯦꯖꯃꯦꯟ ꯁꯔꯀꯥꯔꯅ ꯃꯁꯤ ꯂꯩꯕꯥꯛ ꯉꯥꯛꯄ ꯉꯝꯗ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟ ꯔꯨꯜꯁꯦ ꯃꯁꯤ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯇꯨꯜ ꯑꯃ ꯑꯣꯏꯅ ꯈꯨꯠꯂꯥꯏ ꯑꯃ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕꯁꯦ ꯃꯁꯤ ꯏꯠꯁ ꯑꯦ ꯚꯦꯔꯤ ꯑꯩꯈꯣꯏꯒꯤ ꯑꯟꯐꯣꯔꯆꯨꯅꯦꯠ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯃꯁꯤ ꯁꯨꯃꯥꯏꯅ ꯁꯥꯡꯊꯕꯁꯤ ꯑꯩꯈꯣꯏꯅ ꯀꯟꯗꯦꯝ ꯇꯧꯏ ꯑꯁꯦꯡꯕꯗꯤ BJPꯒꯤ ꯂꯩꯉꯥꯛꯅ ꯁꯣꯐꯔ ꯑꯩꯈꯣꯏꯒꯤ ꯆꯍꯤ 2ꯒ ꯊꯥ 3 ꯁꯨꯔꯛꯂꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯚꯥꯏꯑꯣꯂꯦꯟꯁꯁꯦ ꯃꯁꯤ ꯁꯥꯟꯇꯤꯒꯤꯗꯃꯛꯇ ꯑꯗꯒꯤ ꯁꯥꯟꯇꯤ ꯍꯟꯖꯤꯜꯂꯛꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯉꯁꯤ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯀꯤ ꯖꯖꯦꯁ ꯃꯌꯥꯝ ꯑꯃ ꯂꯥꯛꯑꯝꯃꯦ ꯗꯦꯟ ꯑꯗꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯗꯒꯤ ꯑꯣꯄꯤꯅꯤꯌꯟ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ BJP ꯂꯩꯉꯥꯛꯁꯤꯅ ꯑꯝꯇ ꯂꯧꯗꯦ ꯑꯗꯨꯅ ꯃꯁꯤꯒꯤ ꯑꯩꯈꯣꯏꯅ ꯁꯣꯐꯔ ꯆꯍꯤ 2ꯒ ꯊꯥ 3 ꯁꯤ ꯂꯥꯛꯄꯁꯤꯗ BJPꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯂꯤꯗꯔꯁꯤꯡ ꯑꯃꯁꯨꯡ ꯁ꯭ꯇꯦꯠꯀꯤ ꯂꯤꯗꯔꯁꯤꯡꯗꯒꯤ ꯁꯥꯟꯇꯤꯒꯤꯗꯃꯛ ꯄꯤꯁ ꯏꯅꯤꯁꯤꯌꯦꯇꯤꯚ ꯑꯃꯇ ꯎꯗ꯭ꯔꯦ ꯇꯁꯦꯡꯕꯗꯤ ꯑꯩꯈꯣꯏꯅ ꯀꯣꯟꯀ꯭ꯔꯤꯠ ꯔꯣꯗ ꯃꯦꯞ ꯑꯃ BJPꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯂꯤꯗꯔꯁꯤꯡ ꯑꯃꯁꯨꯡ ꯁ꯭ꯇꯦꯠꯀꯤ ꯂꯤꯗꯔꯁꯤꯡꯗꯒꯤ ꯉꯁꯤꯐꯥꯎ ꯎꯗ꯭ꯔꯤ ꯂꯣꯏꯅꯅ ꯁꯥꯟꯇꯤꯁꯤ ꯑꯩꯈꯣꯏꯅ ꯄꯣꯔꯛꯅꯕ ꯍꯣꯠꯅꯕꯗ ꯒꯚꯔꯟꯃꯦꯟꯠꯀꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ BJPꯒꯤ ꯗꯕꯜ ꯏꯟꯖꯤꯟꯒꯤ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯃꯦꯕꯤ ꯐ꯭ꯔꯣꯝ ꯁꯦꯟꯇꯔ ꯑꯦꯟ ꯁ꯭ꯇꯦꯠ ꯂꯤꯗꯔꯁꯤꯡ ꯃꯌꯥꯝꯁꯤꯡꯁꯤꯗꯒꯤ ꯀꯣꯟꯀ꯭ꯔꯤꯠ ꯔꯣꯗ ꯃꯦꯞ ꯑꯃ ꯄꯨꯊꯣꯛꯀꯗꯕꯅꯤ ꯗꯦꯟ ꯗꯥꯏꯂꯣꯒ ꯏꯅꯤꯁꯤꯌꯦꯠ ꯇꯧꯒꯗꯕꯅꯤ ꯗꯦꯟ ꯑꯦꯠ ꯗ ꯑꯦꯟ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯅꯦꯜ ꯃꯦꯁꯤꯅꯔꯤꯁꯤꯡ ꯁꯤꯖꯤꯟꯅꯔꯒ ꯁꯥꯟꯇꯤ ꯍꯟꯖꯤꯜꯂꯛꯅꯕ ꯍꯥꯏꯕꯁꯤ ꯗꯤꯁ ꯏज ꯗ ꯑꯣꯟꯂꯤ ꯁꯤꯁꯇꯦꯝ ꯋꯤ ꯍꯦꯞ ꯏꯟ ꯑꯋꯥꯔ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯃꯁꯤꯐꯥꯎꯁꯦ ꯍꯥꯏꯔꯤꯕ ꯄꯣꯏꯟꯠꯁꯤꯡꯁꯦ ꯉꯁꯤꯐꯥꯎꯗ ꯁꯔꯀꯥꯔ ꯑꯁꯤꯅ ꯉꯁꯤꯐꯥꯎ ꯆꯍꯤ 2ꯒ ꯊꯥ 3 ꯁꯨꯖꯤꯜꯂꯛꯑꯕ ꯁꯤꯗꯩꯁꯤꯗ ꯃꯁꯤꯐꯥꯎ ꯏꯅꯤꯁꯤꯌꯦꯠ ꯇꯧꯕ ꯎꯗ꯭ꯔꯤ ꯑꯣꯜ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯐꯖꯅ ꯑꯩꯈꯣꯏ ꯐꯝꯗ꯭ꯔꯤ ꯄꯤꯁ ꯀꯃꯤꯇꯤ ꯁꯦꯝꯈꯤꯕ ꯃꯌꯥꯝꯁꯤꯡ ꯉꯁꯤꯐꯥꯎꯗ ꯃꯤꯇꯤꯡ ꯇꯧꯗꯦ ꯏꯠ ꯁꯣꯁ ꯗꯦꯠ ꯃꯁꯤꯅ ꯇꯥꯛꯏꯕꯗꯤ ꯑꯩꯈꯣꯏ ꯉꯁꯤꯐꯥꯎꯗ BJPꯒꯤ ꯂꯩꯉꯥꯛ ꯑꯁꯤꯅ ꯁꯥꯟꯇꯤ ꯍꯟꯖꯟꯕ ꯄꯥꯝꯗꯕ
amasung santi hanjanana bi initiate tawdaba waduna leiriba parja miyam singse adum waduna thamba makhoi apam bado wino ui maramdi ngasi phobada Narendra Modi ji Prime Minister of India ngasi bokta Manipur da laaga ngasi ki santi amasung community miyam sing masi phaminaraga solution ama porogna magi thamui gi wahi amata phondoktre amasung even in parliament inside the parliament and outside the parliament ngasi bokta peace ki oiba apilamta magi thamui de ki taseng sengna Manipur gi parja bu nungsi ba amasung santi hanjalangna nabagi adigu statement am to ubo phangdri especially Manipur ki discussion tawna na ba amasung Manipur parja gi mayam pha puning phathana na bo afam ngasi bokta Bharat ki Pradhan Mantri amuk oina udri ngasi mana Prithvi gi mafam khudi makta di koi Manipur da di ngasi boktu lakte it shows that he neglected the issues of Manipur. He neglected the citizens of Manipur, the citizens of India, adagi the people of Manipur. Aduna maram markanda aikoi hauji phawbada aikoi parjawa banatana tongan pa hiram khudi makta shokchil laba Manipur gi aikoi gi senmitlon amasung lamdam masigi nahasing amasung ban blockade continuous blockade of the national highway masi mayam sing se ngasi aikoi free movement leiba ngamtriba ngasi bokta leiriba mayam sing se tasengna aikoi condemn tawe nungaite ngasi aikoi leiriba sarkar asidagi assam ta ude haibse masigi leiriba lokholaiba another extension of president rule amasung the initiative and the which have taken up by this double engine government masina mayam sing sina aikoi sumaina haira aikoi thamjani aikoi pendabale